Bishnupur district ki manung channa LEIBA Saiton Gram Panchayat ki Watha Lambida LEIBA Tarataruk Suba BSF Lautok Naba Thaurang Taurakpagi Mayokta Maike Adongge MEIRA PAIBI Miyamna Yaningdaba Phongdoktuna Khongjang Changshinkhre Khongjang aduga mari lainana Kumbi Unified Women Wing Vice President W Sadra Nahai Lamdam asida thokliba irang asna maram oiraga chahi ama henba se miyamna awaba kaya mayoknaduna lakpani Tarataruk Suba BSF ke battalion asina ngak senbadagi MAPHAM asida tangdu leitaba khara makai hanjillakhibane Chairak asida khanghaudana BSF personal sing ase MAPHAM asidagi lauthoknaba thaurang taurakliba ase khudakta handokadabane Khongthang ase handoktrabade Manipur pumbagi ima singa loinana akanba khongjang changsinaba sem sadana leire haiki Lamdam sida leiba praja amoina khoi bunga pigani khoi bu senbira ngasi khoi shanti pambagi damakta BSF na ngak piri haiduna khoi shanti lainai khoi hingjaba pambani adubu karigino kuki nai khoi da attack tawduna ngasi lumduna leiraba matam asida kari maramgi wathalamben hairiba red zone oiriba jaga sida leijariba khoi gi BSF asibu lothokpa gi maram jade khoi gi mapham ase manipur gi oina haukiba lan asigi manung sana oiriba kumbi kendra gi anakpa area da leiba red zone oiriba jagani wathalamben hairiba mapham asida leiriba BSF ase lothokpi ganu masi khoi praja miyamna suknya yajaroi karigumba lothokhiba taragadi manipur pumbagi ima singi khoi gi manipur pumba miyam hukna khoi ima singi thongna do puthok sarakani